Imphal Turelgi Nongpok Tangba Saruk Singda Leiba Turel Launambal Kaya Ising Pathorok Labatungda Mafam Kayada Ising Chawbagi Awaba Mayok Narire Mafam Karadadi Ising Chawbagi Awaba Adumak Mayok Nari Ising Ichawga Mari Lenaba Pau Sing Hangan Biraknaba Water Resource Department na Pungkun Mari Ki Orba Flood Control Room Number Hangdok Tuna Thamkre State Miyamgi Amadi BJP amasung masiga chapminariba marup mapang singi interest lanai ge buwafam tongana thamlaga thabak tawmina bahaina BJP MLA singi mifamna warip lokre Amadi ahan bo oina Mizoram da miyoi anida COVID-19 ki case tenakre hauzik aizol manaki Falcon da leba Zoram Medical College Amadi Hospital da lying sathari Kurumjari ISCOM News biring tabiri bakwai pumnamak putaram lokjari hauzik pau sandok ni pijari Nimit karani asida Manipur da nonglep na churakpadagi Manipur gi jing amadi tampaki mafam ayambada ising na tawre masigi mathakta ngasayog Imphal East District ki manung chadaleriba Imphal Turel gina mamang thangba saruk taleba mafam anida ising kaire haire Hairiba mafam ani adudi Wangkha Assembly constituency ki manung chaliba New Chekon ki travel market ki maning thangba Turel mapal dane atopa amana Imphal Turel gi maning thangba haingang khoinaizam mapadani haire Ngasi ayuk Imphal East District ki manung chanaleriba Wangkha Assembly constituency ki manung chaliba Imphal Turel gi nongpok thangba saruk maruoina nongpok thong leriba Chekon Namdulong Paring Luinana New Chekon ki tribal market mapada ising pathoktuna sapu kana chansilakibana Chekon gi mafam ayambada leriba yum kai kaya ising na thumjinkhre Hauzik Mari Lenaba Water Resources Department ki miyoi singam madi manak nakpagi miyoi kayana Mission Sing Suzunaduna ising tingbagi thabak changsilli masigi mathakta Wangkha Assembly constituency ki MLA Thangzam Arun Kumar nasu koina chatuna phibam sing yangsilli ising pathorakpaduna maram oiraga konung mamangi akoiba mafam sing All India Radio ki office na chingba yauna ising na thumle Masigi mathakta Imphal Turel gi mamang thangba sarukta leriba maru oina Khurai Assembly constituency gi manung chaliba Turel mapal nakna leiba mafam singdasu imai pathorakibana mafam kharada ising thumjillakli Imphal manung khakta natana Kaching district amadi Senapati district ki mafam kharadasu mafam kaya ising thumle haire huzik tampa ki mafam kaya dan nangliba ising ichaw gi phibam asida arambai tengol gi masing yamlaba member kaya na mi kanba ki thabaksu changsilli Nakalamaromda hauzik oirakli ba ising ichaw gi fibamasi yengduna Manipur gi Water Resources Department ni ising ichaw ga mari lenaba pau miyam na pibiraktuna khanghan biraknaba haiduna flood control room gi number hangdoktuna thamkre hairiba flood control room gi number adudi 0385245155 amuka suhana miyam da khanghanjari telephone number 0385 245-1550 asida pau pibiraknaba khanghalakli Nakalamaromda some rifles nasu miyam gi mateng pangnaba pungkun mari ki oiba telephone number hangdoktuna thamkre telephone number singadudi Imphal West District ki oina mobile number 8652075170 amadi Kaching District ki oina mobile number 7650017209 ani asida pau pibiraknaba khanghalakli amuka suhanna miyam da khanghanjari Imphal West District ki oina mobile number 8652075170 amadi Kaching District ki oina mobile number 7650017209 ani asida pau pibiraknaba khanghalakli Nakalamaromda National Highway number 37 Imphal Zribam Lambigi None District ki manung chanaleriba awang khul amadi langkong khul aniki marakta nong namaram oiduna
Ching sing kintarakpadagi hauzik lambi asi faunadre Kangpokpi district ki manung chenaleba sejang amadi senam khul ani ki maraktasu ching ningkhaibana Ziribam lomdagi thoklakpa madi Imphaldagi changkhiba gari kaya lambi asigi nak yetta chatpa yadapadagi panduna leinakre Hauzik hairiba mafam sing asida mapangi company singi thabak sunaba leiriba machine sing haibadi excavator at mover sing sizinaduna Lambi asi hangdoknabagi thabak kana chathari Amaromda district asigi manung chanaleba nungba subdivision gi yum khara suning khairakpadagi amangata thokre haire Marakasida Izai iril irang amadi leimatak turel gi ising imai kudong thibagi imai gi mathakta ising cheli haire Hojik paugi maraktat na aten babrak amatang laujari Admission open, PC Allied Health Institute, Kongmanjontu, Imphal East, Manipur, affiliated to Bharat Sevak Samaj, National Development Agency, promoted by Government of India, and authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida kudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruk tagina tara fawda lakpa mahiroi singda 15% discount pizagani tara mathoi dagi kun fawda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga chunaraba smart class clinical practice at reputed hospital amadi diagnostic center singda haktheng na tambagi kudongchaba su pizari hairiba coursing asi tambal loibaga job placement gi kudongchaba su pizari Akupa marol gidamak contact number 7641934366 natraga 8131064931 natraga email ID pcalliedhealthinstitute@gmail.com da pau fawbiraknaba khanghanjari athuba matamda registration tawbiduna kudongchaba singa silobi haunaba ningsingjari Reki matungda makhataba pau pizari Mizoram gi Longlai district ki manungchana bazar weng amadi Chanmari weng ani gi tainafam de leba mitungfam sang ama yauna building ahom ningkhai kre building adu ningkhai bada manungda mi lekhibra haibagi pau chapchana fangdri mafam adu de leiriba miyoi sangna fangdorakpada building asigi phibam phattabadagi khudong thiba thoktana bahana na mi lehelam laroi haire Building ningkhai baduna mafamadu fauraga chatliba National Highway adu tingzin kiduna lambi faunadre haire paugiliku namana building adugi mathol ama hotel oina su seasonai haire loinana mi kanba team na mafamadu de changsinduna thabak tawba hokre haire makhataba paudi leitri State ki amadi Miyamgi amadi BJP amasung masiga chatminariba marup mapang singi interest lanai ge bawafam tongana thamnaga thabak tawminaba haina ngarang numidang phamkiba BJP MLA singi mifamna warep lokre Thongzu Assembly constituency ki MLA thongam Biswajit ki Sanjen thongda leba quarter da pangthokiba mifam adu loiraba tungda MLA kunhumdoina sign tawduna thadorkiba cherol amada Manipur da ing tappa tangdu leitaba amasung mahausa gi phibamda hanjin hanabagi matangda Mapum oina wakhanaki Haukiba chahi ani asida Manipur miyam na mayok narakliba khudong chadaba kaya asida makoi su saruk yari hairaduna miyam ki mihut oina huzik thokliba crisis asigi tung koi bawaroi sin ama purak pahaibasi tangai fadabani amadi oithokpa yagani haibagi thazaba miyam ki mihut sing asida lei irang asigi waroishin purak na bahot na bana political will punna wari sanaba constitutional safeguard piba madi law and order gi fibamda manaba mityai na yengba tangai fade
Masigi khongthang asi laukalakpa matamda Center State Civil Society Organization sing amasung purup sing luchingba sing punamateng pangnabagi tangay fadaba lay haina charol aduda makha tarakli. Ngarangi mifam na laukiba warep sing adunga se BJP Manipur gi office oriba Thambal Sanglenda BJP MLA sing laktuna President Oribi A Sarda Devi gi mafam da khud sanaram ki haire. Kanglei People's Confederation Manipur Kapekon Sinduna Kaisampat Lei Majam Leikai Community Hall da Thasiki Tangkunda State ki thakta pangthok kiba Manga Suba Sirulili Festival ki paulo na bachat kiba paumi team amanatong kiba Manipur State Transport Busta Mari Suba Maharazamana Manipur Thari Basi Muthat Trabadi Chatpa Yaroi Haina Ting kiba Thaudok Adubu Yaning da Bafongdok Tana Wakat Mi Fam Krei Wakat Mi Fam Masida Sarugya kiba Nupamana Fongdok kibada Numit tarani faraba thaudoga sibu Manipur gi governor na tumin election basi pende Chief Secretary na sengdorogli basi su maming tegi oina sengdok taba yadabagi mawongda to basi su miyam na yaning de Manipur da leriba civil society organization singna waroishin puraktriba fauba khongjang changsin khigane loinana Manipur government na thuba da waroisin purak na bohat na biyu haiki Universal Friendship Organization Southern Headquarter Number 5 Hiyang Lamwabagai gi Kunmathoi Suba Rising Day Celebration gi Thauram Ima Ayang Lei Maharau Pung Therapy Sakta Ngarang Pangthokre Universal Peace and Love haiba motto da pangthok kiba Thauram adu da Lamyan Enterprises ki proprietor Dr. Elambam Amit Kumar na theba mitung gi warol piradun hai kibada UFO Harib Organization na siluching purela magi makhada yamna discipline leina kanglon kaidana chat organization amane Manipur gi chiraba matamda Manipur gi saktam kaiba yaroi haina leiki basi UFO khaktane Hauzik Manipur da lady basi CSO singna irang khare hek lusilakpaga Delhi chat kiba hek halakpaga irang adu hek loshinba Hauzik adum yamna thengri basini mahakna makha taraduna Meitai haiba furup asi ipai pugi haktaktagi kanagumba amagi mafamda ngak nolaktreba furup amane Sahi lisang ani henbagi puwari leizaba Kanongpuk Asyada yamna matik magun leina palamba ipa ipu singaduna ngasi fawpada kanagumba matigi mafamda ngak non kide haibasi aikoina kangfam to ihaiki Tharamaduda Kaksing Zilla Parisad ki Chairperson Elangbam Surendrajit na Thaurammapu Advocate Khuraizam Kanta Kanganba Waikong Zilla Parishad ki member Y Basanta Segmaizin Jilla Parishad ki member E Priyo Kumar Segmaizin ZP ki chairperson N Inaubi Arong Nongmai Kong ZP ki chairperson H Ningthem Waikong ZP ki chairperson ki H Brojan Langmaidong GP ki chairperson E Mohendro Mayeng Lamjao ZP ki chairperson U Narjit Hianglam ZP ki chairperson E Devakishore Amadi Hianglam PHE ki MO in charge Dr. K.H. Puray Lombana Ikai kumnaraba mitung sing oina sarukyaki And discipline labor dugumaba organization amani ama losing Puray amagi makhada utleba homa yoncha kango mayam si atuba organization amada koina uba phangbanate Manipuri siyama matamda Manipuri ngakhay kaibe aroi Manipuri sakam kaibe aroi haina lepga se sajani kain haibo homsi yamut chumbo homni maramdi lai se so oilera ama oilera matam gi moko humudi marati ira je khare horumba kitang ei usalaga di chake wali halapga ira ngati ushanba hojikso koi na madam enerisi koi mede se koi pai ko gi hakap tagi kana gumo gi mafamda ngat mo tiwa adu gumo wa furupam khatni sahi sing ani gi elo gi puwari le jaba khan ko gi syada yang matik magul leina palamba koi pai ko singra si pawda kana gumo ma tagi makhara ngat mo chide ha se koi hisin sakhini Numit tare nigi mamangda Madhya Pradesh ki Indore gi Meghalaya gi Cherrapunjida leiba Shorada honeymoon lakiba luhongba kuidriba matei manau ama yamna singnaningai oiba mawongda
मांगखिबदगी मखोइबु फंगनब थीबगी थबक हेना कंसनक्रे अदुबु लंगला लंगजन अमा फावबा फंगबा ngamkhidre haire marak sada maming leraba national ki pauji amana sagolse nimitta thodok aduki matangda headlines oina thodok thokliba shora gi video amaga loinana mihat mipuna thalaba chinglam crime prone hills haina fonglakpadagi akan mamong de yaning da ba fongdok narakli Meghalaya Mahila Congress ki Maikaidagi Wafamasi Daita Khangdaba Paudam Amani Haiki Loinana Meghalaya ki Tourism Minister Paul Lingdona Sora Asi Mawong Amatada Kudong Tiningai Oide Haina Fongdokre Maraka said the National Pauchi Eduki Maikaidagi headlines at the Lotokre Adamoinamag Wafamaduna Meghalaya ki Tourism Industry the Sokhan Ki Hiramasgi Matangda Meghalaya Tourism Development Forum MTDF na press meet amapang Toktuna National Media Housing Dapil Tauraduna Hai Asigumlaba thaudok-sing asi mafam amada matam amada hekta thokpa yai adubu maduna maram oiraga lamkoifam adubu mihat mipun tawfamni haina mingsatihan badi chumde Meghalaya asi India gi khwaidagi khudong thiningai oidaba lamkoifam amani amadi mafam asigi miyam gi pukjaksu lamkoiba lakpa singdagi fanglakpa income na oiripane masida national media amana asigumlaba paw asibu phajadaba mongda fonglakpa si laibak thibane Masina Meghalaya ki tourism industry da sokhan batan natena North Eastern states singi tourism industry sing da su sokhan nabagi machak amo oirakloi hainingai leite haiki Statement to make, an extremely misleading statement to make, because as we all know that Meghalaya tourism is growing tremendously over the last many years. In fact, the growth story in the last 4 to 5 years has been tremendous, and with this sort of momentum we see Meghalaya becoming a major tourism destination for the country. Now this sort of development is good, especially in the context of how our great nation is growing. Today India is the third largest economy in the world. The northeast of India is a region where a lot of developmental focused activities are happening. The development of the northeast will open up the gateway for India to also partake and collaborate with the ASEAN growth story. And therefore, the growth of the northeastern region is extremely important for the growth of the country. And in this regard, as our different northeastern states are growing, as Meghalaya is growing in the context of tourism, it is very unfortunate that a misleading article, a very, very irresponsible statement coming out of a very, very respected national publication or organization to unfortunately brand the hills as crime prone, which is totally wrong. Ahanba oina Mizoram da miyoi ani da COVID-19 gi case thengnarakre anaba sing adu aijol ga nakna leiba Falcon gi Joram Medical Hospital and Joram Medical College and Hospital JMC and H da lying sathari Thoina kiningai oide haina the Integrated Disease Surveillance Program IDSP na thadorkiba pautak cherol amana fangdurakli Haukiba chahi kumjalisingani kunmari October thada miyoi humfatara humdoi COVID-19 nakraba matungda status se da thataret ki matungda inaw nauna miyoi ani asi COVID-19 naba thengna kibani haire Cherola sina makha taraduna hai miyam na mipai biganu amadi COVID-19 gi chatna kanglon ngakna chatpiyu mask uppa khudsa toina hamba fit taru ki distance thambaga loinana sanitizer sizanabiyu haire Manipuri Theatre Center Assam Head Office Silchar Rongpurna Sinlangduna Arambam Chandramohan gi Voice of the Year haina mingthonba video album ama release tawbagi tharam ama ngarang Rongpur Silchar da leiba Kaisam Luhong Sanglenda pangthokre Dr. Kunjalal Yendram Bamnami from Mapu odina pangthokkiba release tawbagi tharam aduda isaibu pamjaba miyoi kayana saruk yakhi Album asidi yauriba isai sing asigi isai mayek sing asi Sinam Ongbi Sanatombi Maisnam Biramani Moirengzam Deb Maibam Ongbi Gomati Amadi Mumu Luwang na irakibani loinana video album asibu Moirengzam Deb Sarojini Sarma Gauri Kumari Singha Lai Heramani Amadi Gomati na punna puthokminabane album asida
Chandramohan amadi Pusparani na puna sakminabasu isay amasu yauri panbayay Arambam Chandramohan na isay gilamda kathok piriba kaya sipay kay kumnaba utpo oina Manipuri Sahitya Parishad Assam gi humfunitoy suba jahigi mifamda Sangit Ratna Award piduna ikay kumnaba utpasu laikrabane. Loisilagpada maroba pau amukahana pizari. Imphal Turel ginongbok tangba saruk singdalaiba Turel launambal kaya ising pathurok tungda mafam kayada ising chawbagi awaba mayok narure mafam kharadadi ising chawbagi awaba dumak mayok nari. Ising ichawga mari lenaba pau sing khanghanbirak naba Water Resource Department na pungkun mari ki oiba flood control room number hangdok tu na thamkre. State Miyamgi amadi BJP amasung masiga janminariba maruk mapang singi interesta lanai gi bawafam tongana thamnaga thabak tawminaba haina BJP MLA singi mifamna warep lawkre. Amadi ahanba oina Mizoramda miyoi anida COVID-19 gi case tengnakre hauzek aizol manaki Falconda leiba Joram Medical College and Hospital da lying sathari. Pungjasi Fabgana Sandok Chaba ISCOM News Matanga Sada Lojere Makata Bapau Gidamak ISCOM News po Miding Tadin Lebiyo.